अहानबदा मरोइबा पाउ नोंमगी ओइबा पीपल्स कन्वेंशन अमा सिटी कन्वेंशन सेंटर दा पांगथोखरे अमदी पीएम मोदी ना तोंगान बस स्कीम अमदी प्रोग्राम की मतंगदा बेनिफिशियरी सिंगा हयेंग वारी सानगदौरी पोनी टीवी की नुंगथिल के पाव मीटिंग ताबिरिबा सिंगबु बिद्यासना तराम नोकचरी पाव संदोंग पिजरी नोंमगी ओइबा पीपल्स कन्वेंशन अमा कांग्रेगेशन ऑफ सिविल सोसाइटी ऑर्गेनाइजेशन CSOS ऑफ मणिपुर हाइबा हिरमदा ngasi फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन मणिपुर ना सिंधुना कोनुंग ममांगदा लेबा सिटी कन्वेंशन सेंटर दा पांगथोखरे थौरमदुदा फेडरेशन ऑफ CSOS मणिपुर की प्रेसिडेंट TH मणिहार मणिपुर यूनिवर्सिटी के एसोसिएट प्रोफेसर डॉक्टर मोइरांगथेम हेमंता मितई DM यूनिवर्सिटी के असिस्टेंट प्रोफेसर डॉक्टर अरामबम नोनी रिंगपांग विलेज की चीफ सेनलई वुंगशुंगमी हाइनौ मखोंग विलेज की चेयरमैन डी मेखा मरिंग अमदी अतई अतोपा सोशल एक्टिविस्ट सिंगसु सरुक याखे थौरम अदुगी मतंगदा फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन के जनरल सेक्रेटरी अंगोम पुनिल कुमार ना फोंदोखिबदा तोंगान चिंग अमसुंग तमगी ऑर्गेनाइजेशन मयाम पुनसिलगा मखोई मखोई के वखलोन सिंग अदु फोंदोकनाखे महाकी मतुंग इन्ना इंडिया गवर्नमेंट दगी प्लान अमदी नन प्लान की मखादा थादरकलिबा सेंटंग सिंगदा कयांग कुइना हिंगबा ngamgani amasung mingwondagi niraga chabagi hainabi asi thadoktuna manipur ge senmitlon fagathanaba honasi haina phongdokhe mahakna makha taraduna manipur ge senmitlon chawkhattana manipur chawkhatpa ngamloi manipur da leiriba chingtam organization kayana jat bijat khaidana amadi political influence yaudana manipur ge economy chawkhatnaba hotnabada mateng panglakpaga loinana convention asibu mapungfana pangthokpa ngamnanaba hotnabada mateng pangbagi thagatpasu phongdokhe mahakna makha taraduna federation asina tampak एरिया दा लेबा डिस्ट्रिक्ट तरुक्ता ग्राम पंचायत अमदी नगर पंचायत म्युनिसिपल की थाक्ता क्लब ऑर्गेनाइजेशन सिंगा खुदसमनरगा फार्मर एसोसिएशन सेंबा अदुगा नगर पंचायत अमदी म्युनिसिपल गिना इंडस्ट्री की थाक्ता माइक्रो स्मॉल अमदी मीडियम एंटरप्राइजेस सिंगदा प्रोसेसिंग यूनिट अमा सेमगतपा होख्रे हाइनसु फोंदोखे organizing is Federation asina haujikse ekoigi platform amata koi samjare maramde ekoina kaidori ekoigi tampak area da leiriba ekoigi district taruktana GB level da amasung nagar panchayat level da municipal level da magi members singsida ekoina club organization singsiga kusomnaraga ekoina farmer club organization semba hoji ekoi farmer club organization ayamba seme aduga ekoigi nagar panchayat da amasung municipal area da manipur praja ekoina manipur sarkar da ekoigi praja amu oibagi chaba right yamna tanba aduga duty di masak khangdaba koi praja singsu मधु अखोई इकाइबम थुई हाइबगी वखलोंदा प्रजा सिंगसिगी वखलोंदा अखोइना अखोइगी स्टेट की अखोइगी इनकम टैक्स फजन थीरकांदा अखोइगी मणिपुर नंगसी मपानदगी अखोइना यान हनबदा ममांग सहिदा 29000 करोड़ हंदकी अखोइना 40 समथिंग करोड़ से अखोइ प्रजा पुनमंगना तानमिनरकांदा स्टेट की इकोनॉमी से अखोइ 50000 करोड़ से शरप तौमिनसी हाइबगी वखलोंदा अखोइ मधुगी वसक्तने अखोइना ngasi पांगथोक सरिबसी प्रधानमंत्री नरेंद्र मोदी ना तोंगान बा स्कीम अमदी प्रोग्राम की मतंगदा बेनिफिशियरी सिंगा हयेंग वीडियो गे खुथांगदा वारी सनगदौरिबा असिगी मतंगदा ngasi प्रेस कॉन्फ्रेंस अमा मिनिस्टर RK रंजन की मयुमदा पांगथोखरे पाउमी सिंगा उनबा अदुदा इंडियाना निंगतंबा फंगबा 64 सुबा असिगा मरी लेनना पांगथोकदबा थौरम असिदा मोदीना डिपार्टमेंट मापनगा वारी सनदुना स्कीम 13 की बेनिफिशियरी सिंगा उनदुना वारी सनगदबनी हाइरे मदुदा PM मोदीना युमथोंग खुदिंग इसिंग फंगहनगनी हाइखिबा अदु चेदा खक्ता लेबा नतबा थांगै सेंगना ग्राउंड रियलिटी दा कदाई फावबा इसिंग पीबा ngamkhrage amadi ising fangdaba jaga yaurabadi मधु करी मरमदगी नो अमदी करी तौबा याय हाइबदुसु खनगनी हाइरे
Masida sunatana women empowerment lehenanaba home loan piba matamda yumfam adugi pata adu yum adugi yumbu rebigi mamingda legedabani hairi. Masina nupi singbu yum aduda marache na amadi santi leina hingba ngamnanabani hainasu fongdoki. The second fund the packet People's Welfare Scheme Mayam Sindu Adu the beneficiary singa direct Waris Nagari Masida Maruena Sagado is Karigino Haragadi Indiana Bharat Laibaksina Ninkatam Gokumon Torungo Mari Ledana 75 years of Indiana independence Azadika Amrit House of Siga Mari Ledana Kadavani the Modi na haying mayam ga direct beneficiary sing unagadoi department mapan aduga tongan ba scheme traffic beneficiary sing siga wari sana gadabni scheme sing adudi pradhan mantri awaz yojana gramin amasung urban animati aduga pradhan mantri kisan samanadi yojana data longmi kaya masigi kana bapang da bage adadu direct conversation Pradhan Mantri Gawari Sana Gadavani Pradhan Mantri Ujwala Yojana aduga Posan Abhiyan Pradhan Mantri Matru Bandhana Yojana asina simba mayam asi kogi scheme tara tarpsi mapungena lokalaga wari sa gadavani masida mapungena apaba Sing 2024 Pauli Manuda Yunton Kurinda Pigani Havadugi, Laiva Sida Satariba, Topa State Sida Satariba, Punamaktu see the percentage Natawa. Really, Kayamna Koi delivered to Bungamoge. Ngasi Marifuni Suba Nupilan Observation Committee under the guidance of PPCM na Sinduna Sovereign Fong Bage Thauramama Protection and Preservation Committee Manipur PPCM na Wahengbam Laikai Lairembida Pangthokre Thauramaduda Poirei Leimarolgi President Longjam Memchobi Nupi Samajki Advisor Thokchom Ramani Leima PPCM Convener Maibam Bisheshwar Su Saruk Yabagaloinana Nupi Samasna Lokhiba Thaudang Singi Matangda Article Yauba Sovereign Su Fongke Thauramaduda CCSK gi President Ningombam Jitendrana Haikibada Lamdam Masigi Apunbagi Saktam Sagatpa Ngamdana Lairiba Amadi Isana Isagi Fire Fauba Lauba Ngamdana Laiba Asi Laibak Tibani Maramaduna Naidom Tana Tabak Taubagi Mahuta Punna Honaminaduna Apunbagi Saktam Ama Semganaba Honaminasi Haina Mahagna Fongdoki Rusing Makadani Manipur Riba Roma civil society organism Aduna I CCSP present Ama Taragusu for PPCM Sina for your head body or Vinina Adu Marine and any Sida Naturally Semandi PPCM Sina Ama with component can open Vinina Aduna Aisan Su PPCM Sina Mazaba Aduga PPCM na Toroba Mayam Sinsi Manunda Han Mamanda Nipila Mena Pai Hold Matanga Tungan Ba Lupsing over Magi over Haida Mana to Mana to the Hype to Mam to Mayam do Equi upon you with the succeeding you see Haibi what if you know Luna Quina PPCM is in Makada Amakatu and the Tony said the Halaman Silmamanga the Vidamo advisory maps in low with the gateway Satel Panidra she Pavoda the sea for meaning at the Nubila and the sea only and Smamanga Winota Iman Navire Hanba Nubila see any language 1904 Dama 1939 Dama highly body home Mayam Simanu Manipur Laiva Iman Pisina and the Musida Laiva Equigi Hana Imunda Inda Tasala Mudunataba society is Marapsi Tulaga Equigi Lady but Tungulaga Mayam Sin fight over whole Pahida 1904 or Puduna 1939 Togiba Adu Ima Singa Atobu Mayam Singo Modu Porto Nima and Soto Ngarang numidang wairam pung mariga minute kun mga rom tabadagi pung mariga minute yang kay mga fauba Imphal West Commando team na Paungna Bazar ge Jain Mandir area yauna BT Road ki Saruk Singh
Pratap Crossing, Ima Kaitel, Amasung Masjid area da Kudaktagi Oiba counter area da insurgency operation sa Thakre. Operation adu punna mioi marifurom detain tauduna amamamta oina verification sa Thake adubu kanagumba mioi amata faba punba yaukide hari. COVID na maram oiduna mama mapa animak kainakraba angang singda PM Cares for Children scheme gi makada mating panglagani haina Prime Minister Narendra Modi na lauthokre mahak na makha taraduna scheme masina COVID na maram oiraga chahi taragi makhada leiba laibak tiraba angang singbu anakpa Kendra Vidyalaya natraga private school da ming chanbigani amadi chahi taramathoidagi taranipan fawbagi manungda leiba angang singna Sainik School Navodaya Vidyalaya na chingbada ming chanbigani karigumba hairiba angang sing asibu yopinanaba imung manung leiba tarabadi anakpa Kendra Vidyalaya natraga private school da ming chanbigani amadi chahi taranipan hek surakwaga tha khudingi stipend fanghananaba amasung chahi kulhumdoi surakbadana lupa lakh tara fangani hairi hairiba senfam asina chahi kulhumdoi hek surakpaga maromdom hingjabada khudong chahan baga loinana health insurance ki khuthangda masamu fana lehananaba protection su pigani hairi paugi marakthana naten ba break ama Break matungda makhataba pau pizri Pangal Student Organization PSO Sangayumfam branch na Megi Tang Kunma Panda Pangthokani Haina Tauramba Ahanba Thobal District General Knowledge MCQs competition asi khudongcha daba khara leibana maram oiraga lakliba Jungi Tang Tarani Thoida oina pangthoklagani hairi maram aduna form loksin bagi matamsu Jungi Tang Nipan Fauba Sangdokle Haina PSO ge Publicity Secretary MD Wasim Azad na Thador Pachero Lamana Khanghlakle Thobal Bazar da Laiba Social Welfare Organization SWO na organization asigi Thobal Thongkhong da Laiba office da ngarang lost and found display board ama hangdokre kanagumba mioi singna pochai tahoba natraga khunba yaurakpa matamda hairiba display board asida thamduna mapu da fanghan khinabage pandamda thamgadaba display board adu haunabi matung inna Thobal Municipal Council ward member Nipangi ward member Waikhom Jotinna Maikhum Hangdokhe Thaurammaduga Mari Lainana SWO ge Joint Secretary Soibam Gyanendrona Kanagumbana Pochai Mangkiba Tahoba Yauba Natraga Khunba Matamda organization asida mobile gi khuthangda Natraga isa lakpiraga pau pibinana bahaike Hairiba lost and found display board asida thetuna Miyamda Kanghallaga mapuda fanghanana bagi pandamda display board asi thambani hainasu fongdokhe Lising ani kunma thoida pangthokiba Union Public Service Commission exam ge fal ngasi lakthokre Civil Service exam asida Shruti Sharma na ahanba Ankita Agarwal na ani suba Gamini Singlana ahum suba amadi Ashwarya Varmana Mari suba takhe punna candidate Chadruka Marifo Mangana exam asida maipakhe Khangat laba candidate singi manungda Chaniga Nifumarina general category da Humfudaraga humdoi na EWS 203 na OBC chamaga mangana SC amadi humfuna ST gini result asi upsc.gov.in da yengba fangani
Macha mangabu JCB thauduna fanglakpa selna nauyokpada natana mahi masing tamhanbiramba apokpa mapa amujauna ing lising aniga taramari gi November thada laibak thiba thaudok amada taibangpan thadoktuna chatkraba matung macha mangagi damak nga chak yonduna imungi thaudang laukhibe apokpi mama inautombi su ing lising ani kungi September kunma thoida cancer naduna lekhidraba matung machin manau mangagi manungda nupa amakhakta su oiriba mabungna machal nupi ani mayum pankraba matungda laihoriba machal nupi anigi manungda masagi chahi mapal khakta ngairibi machal nupi asi yethangba kidney mathau tawraktaba Thawai Damak Lantheng Nariba Machal Nupi Kananaba Angamba Pambai Puthoktuna Honari Laibak Tiba Thodok Mayok Nariba Imung Asi Kakching District ki Manung Channa Leiba Hiang Lamgi Hiran Maidagini Hiramasiga Mari Lainana Oinam Dinana Mahaki Awaba Pautabada Laikai Club ki Kunthangnabagi Dagi Amade Mahaki Tinaba Kairoi Laikai Mamanaba Singna angamba sel khara khainaduna mateng pangnaraki mahaki apambadi mahaki apokpa apokpina pikna hundokpiram laba machal asigi operation athuba matamda pangthoktuna maipakna operation tawduna anaba faraklaga mahosagi punsida halaktuna harau nungaina mamanabi singa sanazaba aduni haiki adubo operation da changadaba yamlaba senfam adu mahakna puthokpa ngamloidabanina pukchel chawraba singna mateng pibinanaba miyamdagi tengbang nirakli aroibada maroiba pau amukhanna Nongmagi oiba People's Convention ama City Convention Center da pangthokre Amadi PM Modi na tongan ba scheme amadi program gi matangda beneficiary singa hayeng wari sanagadauri Pun TV na sandok chaba nungsil gi Manipuri pau matanga sidalo sinjare